ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯊꯥ ꯂꯝꯕꯤꯗ ꯂꯩꯕ ꯂꯧꯐꯝ ꯑꯃꯗ ꯂꯧ ꯁꯨꯕ ꯆꯠꯄ ꯅꯨꯄꯤ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥꯊꯥ ꯂꯝꯕꯤ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯁꯥꯄꯝ ꯁꯣꯐꯤꯌꯥ ꯂꯩꯃ ꯆꯍꯤ 39 ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯁꯥꯄꯝ ꯗꯌꯥꯅꯟꯗ ꯃꯩꯇꯩ ꯀꯧꯏ꯫ ꯁꯥꯄꯝ ꯁꯣꯐꯤꯌꯥ ꯂꯩꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯈꯨꯗꯥꯞ ꯈꯣꯝꯂꯤꯉꯩꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯟꯗꯣꯡ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯣꯐꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 100 ꯈꯛꯇꯃꯛ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯐꯤꯌꯥ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯣꯐꯤꯌꯥꯒꯤ ꯃꯆꯥ 3 ꯂꯩꯍꯧꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯋꯥꯊꯥ ꯂꯝꯕꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯁꯨ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSFꯀꯤ C-16ꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ BSFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯂꯦꯞꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯀꯨꯝꯕꯤ SCꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯂꯃꯥꯕꯝ ꯑꯃꯔꯖꯤꯠ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯣꯐꯤꯌꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ BSFꯀꯤ C-16ꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯊꯝꯂꯛꯂꯕ ꯃꯇꯨꯡ ꯀꯨꯝꯕꯤ SCꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯂꯃꯥꯕꯝ ꯑꯃꯔꯖꯤꯠ ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯁꯥꯄꯝ ꯁꯣꯐꯤꯌꯥ ꯂꯩꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯤꯝꯁꯀꯤ ꯃꯤꯆꯦꯜ ꯁꯪꯗ ꯄꯨꯈꯤ꯫ ꯂꯧ ꯄꯩꯕ ꯆꯠꯄꯅꯦꯕ ꯄꯩꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯄꯨꯡ ꯇꯥꯏꯃꯤꯡꯁꯦ ꯆꯥꯎꯔꯥꯛꯅ ꯀꯌꯥꯝ ꯍꯥꯏꯗꯣꯏꯅꯣ 10:30 ꯈꯔ ꯍꯦꯜꯂꯛꯄ 12 ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯅꯦꯕ ꯃꯗꯨꯗ ꯐꯧꯕꯨꯟꯁꯦ ꯄꯨꯔ ꯆꯠꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯈꯛꯇꯅꯦ ꯃꯐꯝꯖꯔꯒ ꯐꯧꯕꯨꯟꯁꯦ ꯊꯥꯕꯒ ꯃꯈꯣꯟ ꯍꯦꯛꯇ ꯌꯥꯝ ꯅꯛꯄ ꯃꯐꯝꯗꯒꯤ ꯀꯥꯞꯊꯔꯛꯑꯦꯕ ꯆꯤꯡꯈꯣꯡ ꯃꯌꯥ ꯍꯥꯏꯗꯤ ꯆꯤꯡ ꯀꯥ ꯇꯥꯔꯒꯁꯨ ꯌꯥꯝ ꯀꯥꯔꯣꯏ ꯈꯖꯤꯛ ꯈꯔ ꯑꯩꯈꯣꯏꯅ ꯂꯩꯗꯨꯒ ꯆꯤꯡꯒꯗꯤ ꯃꯤꯇꯔ 100 ꯐꯥꯔꯣꯏ ꯑꯁꯣꯝ ꯃꯅꯤꯡꯗ ꯃꯐꯝꯗ ꯃꯣꯏ ꯀꯩꯅꯣ ꯋꯥꯔꯀꯔ ꯂꯩꯕꯅꯤꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯉꯥꯛꯇꯕꯤ ꯁꯨꯝ ꯁꯨꯏꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔ ꯃꯇꯨꯡꯁꯤꯗ ꯃꯣꯏ ꯑꯃꯨꯛꯇꯤ ꯂꯥꯛꯄꯅꯤꯅ ꯉꯁꯤꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡꯃꯨꯛꯀꯤ ꯆꯥꯡ ꯍꯦꯜꯂ ꯃꯇꯨꯡꯁꯤꯗ ꯃꯣꯏ ꯀꯦꯁꯄꯔ ꯑꯃ ꯊꯧꯔꯛꯑꯦ ꯁꯨꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯗꯨ ꯊꯧꯔꯛꯑ ꯃꯇꯨꯡꯗ ꯃꯣꯏ ꯈꯔ ꯍꯥꯏꯖꯤꯟꯅꯔꯒ ꯁꯨꯝ ꯂꯧ ꯈꯤꯇꯪ ꯂꯥꯞꯅꯕ ꯃꯐꯝꯗ ꯑꯃꯨꯛ ꯄꯩꯕ ꯃꯐꯝꯁꯤꯗ ꯃꯣꯏ ꯆꯪꯁꯤꯜꯂꯒ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯃꯣꯏ ꯈꯔ ꯂꯧꯊꯣꯛꯑꯦ ꯂꯧꯊꯣꯛꯑ ꯃꯇꯨꯡ ꯃꯣꯏ ꯑꯗꯨ ꯂꯧꯊꯣꯛꯄ ꯇꯥꯏꯃꯤꯡꯗꯨꯗꯁꯨ ꯑꯃꯨꯛ ꯀꯥꯞꯊꯔꯛꯑꯦꯕ ꯃꯣꯏ ꯆꯦꯟꯕꯗ ꯎꯕꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏꯗꯨ ꯅꯥꯀꯟꯗꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯆꯦꯟꯈꯠꯂꯛꯑꯦ ꯆꯦꯟꯈꯠꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯂ ꯌꯦꯡꯀꯥꯟꯗ ꯃꯥꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯑ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯒꯤ ꯁꯤꯕ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕ ꯂꯧ ꯁꯨꯕꯒꯤꯁꯦ ꯃꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯀꯨꯝꯒꯗꯤ ꯐꯖꯅ ꯉꯥꯛꯄꯤꯔꯝꯃꯦ ꯁꯨꯐꯝꯁꯦ ꯂꯥꯛꯑꯒ ꯃꯣꯏ ꯈꯔ ꯁꯨꯝ ꯉꯥꯏꯕ ꯑꯍꯥꯟꯕ ꯑꯣꯐꯤꯁꯥꯔꯁꯦ ꯂꯩꯉꯩꯗꯗꯤ ꯍꯟꯗꯛ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯐꯝꯗ ꯂꯥꯛꯑꯒ ꯉꯥꯛꯄꯁꯦ ꯀꯌꯥ ꯉꯥꯛꯄꯤꯗ꯭ꯔꯦ ꯁꯨꯝ ꯑꯗꯨꯒ ꯊꯪꯅꯕꯗ ꯃꯐꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯅꯕꯗꯨꯗ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯔꯣꯏꯗꯅ ꯈꯟꯗꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP KSS ꯔꯕꯤ ꯀꯨꯃꯥꯔꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ BSFꯀꯤ C-16ꯒꯤ ꯀꯃꯥꯟꯗꯔꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯄꯥꯎ ꯑꯁꯤ ꯐꯥꯏꯜ ꯇꯧꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯇꯥꯃꯣ ꯍꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯆꯤꯟꯅ ꯍꯥꯏꯔꯒ ꯑꯩꯅ ꯔꯤꯄꯣꯔꯠꯇ ꯁꯥꯗꯣꯏꯒꯤ ꯃꯤꯗꯨ ꯁꯁꯄꯦꯟ ꯇꯧꯔꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏꯕ ꯑꯩ ꯆꯦ ꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯆꯦꯁꯤ ꯑꯩꯅ ꯏꯔꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ OC-ꯅꯁꯨ ꯂꯣꯏ ꯍꯥꯏꯔꯕꯅꯤꯅ OC-ꯅ ꯑꯩꯉꯣꯟꯗ ꯏꯔꯛꯀꯅꯦꯕ ꯃꯁꯤ ꯆꯨꯝꯃꯦ ꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠꯅꯤꯅ ꯄꯤꯒꯅꯦꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯒꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠꯇꯤ ꯆꯠꯇꯕꯩ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯒꯤꯁꯤ ꯑꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯦ ꯆꯠꯇꯣꯏꯁꯤ ꯑꯩꯈꯣꯏꯒꯤ BSFꯀꯤ ꯃꯥꯏꯀꯩꯗꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯗꯨ ꯅꯠꯇꯅ AOR ꯗꯝꯄꯤ ꯔꯤꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯒꯤ ꯀꯥꯡꯕꯨꯁꯦ ꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯗꯤ ꯑꯗꯨꯗꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯌꯥꯎꯗꯧꯔꯤ ꯃꯣꯏ ꯑꯦꯛꯁꯟ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯕꯕꯨꯗꯤ ꯑꯗꯨꯔꯒꯁꯨ ꯃꯣꯏ ꯉꯥꯛꯃꯤꯟꯅꯔꯤꯅꯤ ꯑꯅꯤ ꯄꯨꯜꯂꯒ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯣꯏ ꯆꯤꯡꯈꯣꯡꯗꯨꯗ ꯇꯁꯦꯡꯅ ꯉꯥꯛꯄ ꯍꯥꯏꯕꯗꯨꯗꯤ BSFꯀꯤ ꯃꯊꯧ ꯑꯣꯏꯔꯝꯕꯩ ꯋꯥꯔꯤꯅꯤ ꯑꯗꯨꯗ ꯆꯤꯡꯈꯣꯡꯗꯨꯗ ꯃꯣꯏꯁꯤ ꯂꯩꯇꯦꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯌꯦꯕ
ꯑꯗꯨꯅ ꯑꯩ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯂꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯣ ꯁꯤ ꯇꯥꯁꯨꯕꯥꯁꯅ ꯑꯩꯉꯣꯟꯗ ꯏꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ